Loyalam E-PAO tabi bakutima po hitram susmitana namitangi pau pizari ahan bidak maruda headline. Ngasi phamkiba Legislative Assembly session da tongan demand tara pass tawkhre. Lamdam ama mapung fana chawkhalaba matam khakta da phurukki khena balaitana himinaba ngamgani haina governor na phongdokhrei. Sangkai khulge khunja sing athubada khul thadoktuna chatkhigedabani haina Voice of Naga Youth aruiba warning pikhrei. Pau sandona pijari. Ngasi phamkiba Legislative Assembly session da tongan demand tara pass tawkhre. Hauzik Chatariba Manipur Legislative Assembly budget session gi mangani chenba numita department taragi demand grant oina lupa crore listing tarukka chatre tara lakh nipan listing ani pass tawkhibagalona leader of House Chief Minister Yumnam Kemchansingna the Manipur Money Lenders Bill 2026 Bill number 3 of 2026 khanaduna pass tawnabagidama House ngasi introduce tawkhre. Ngasi House the ruling amasung opposition gi members singna saru yaduna khanaraba matung demand for grant oina pass tawkiba department sing adudi transport, labor and employment, Department of Tribal Affairs and Hills Development, Environment and Forest, Community and Rural Development, Planning Rehabilitation, State Academy of Training, Minority and Underworker classes and Scheduled Caste Department amasung Information and Technology singni. Ngasi chathakiba demand discussion amasung voting asida opposition bench tagi Congress ki MLA K Ranjit Singh amasung TH Lokeshwar Singhna cut motion sing thangalakhi. Kumbi College ki Oja Kuntaruk Narolda Kangnon kaina Hapchillamba haibasi governing body masana haidok charakle haine amsuna fondorakli. Kumbi College ta assistant professor Kuntaruk Narolda rules and guidelines kaina Hapchillamba haibasi kakninga leitaba achumbani haibasi mayek singna tarang na chongthorakle haina All Manipur Student Union AMSU Secretary General Salam Chingkhon bana khuyek piduna press thadorok pa cherolasina hairi cherolasina hai governing body gi hena thodang chawno lophom thokpa chairman natraga secretary na tumina leishilaga thoina maru oidaba member amana ahi apa saduna GB asinna huran lanada Oja Kuntaruk Hapchinkhiba aranba asibu kupsinaba oida padaba kaya ngangliba asi chatnaba yaroi Chairamda Thongkhong Saba Tagni Hari ZB member gi wafam asina government aided college amana contract natraga regular oza amalawa matamda ngakna sakadaba UGC amasung Directorate of Education Unipibar Rule and Regulation amadi guidelines sing maru oina notice advertisement DPC na chingba yamna maru oiba kangnon sing asidi amata tawkhidre ngakhidre habisi masana phongdok charakle haina su phongdorakli. Laikhidraba kuki anida ex gracia piba amasung NIA na thizilhanbagi firep handokadabani haina IPFM na phongdorakli. Tha asigi tarama thoida Kamjong district ki Thawai kuki kholge khunja ani sakhangdaba singna faduna pukhraba matung sina phangkhiba thodok aduga mari lenena thodok adugi matangda chapchaba praman natraga police report phangdringi mamangda Chief Minister Y Kaktana Laikhidraba singi imung manungda ex gracia pigani amasung thodok adu NIA da sinaduna thigat hangani haiba firep adu withdraw tawgadabani haina Indigenous Peoples Forum Manipur na thadorokpa cherolamana hairi cherolasina makhatana haribadi Chief Minister gi maikadigi civilian area da afaba makhagi khuchu khulai paidona chaliba illegal immigrants singi mathakta chapchaba action lokhagadabani kuki militant ani halamkhiba adugi matangda chapchaba praman natraga police report phangdringi gi mamangda Chief Minister gi maikadigi ex gracia pigani haina lauthokiba asi yamna premature oiba amasung wahang hangningai oiba amani maramaduna Chief Minister na lauthokiba firep adu withdraw tawgadabani haina phangdorakli. Lamdamama mapung fana chawkhalaba matam khaktada furukki khenaba leitana himinaba ngamgani haina governor na phongdokhrei. Lamdam ama mapung fana chawkhalaba matam khaktada kanglup khuruki khenaba leitana amata oine himinaba ngamgani haina state asigi governor Ajay Kumar Bhallana phongdokhrei. Tha asigi ahumdagi hoduna iramdam asida khundaminariba Maitai Kuki Naga amadi Maitai Pangal Furukki naha kayana saruk yaduna chathakiba National Integration Tour paging asi pangthokiba flag in ceremony da governor na haikibada lamdam asida kanglup Furukki khenaba leirabasu mioi amana atopa state natraga lebak amada chatpa matamda Manipurini natraga Indian ni haina saktakli asigumba chawkhalaba mafam kayada tongan mafam kayadagi kanglup Furuk kayana punna khundaminari lamdam asidagi sulaibak asigi achawba phamnaiba kaya oiduna mainstream kayada achawba thodang puri amadi Prime Minister Narendra Modi gi mityang makhada amata oiba chawkhapa lebak ama oinabagi pandamda changsiliba khongthang kayada chawkhat lambi da changsili asumna
Mapung fana chawkholaba lamdam ama oiraklaba matamda kanglupki khenaba leitana amata oina punna himinaba ngamgani haiki Sangkai khulgi khunja sing athubida khul thadukna chatkhigedabani haina Voice of Naga yutna aroiba warning tawkhrai Sangkai khulgi miyamda Voice of Naga yutna aroiba warning pirapagalunna khunja sing athubida khul asi thadukna chatkhigedabani haina lup asina akanba wafam thanakli hiramasigi matangda Voice of Naga Youth Information and Media Cell na thadorokpa ultimatum amana hai Sangkai khulgi khunja sing asi lam mapuna minungshi amagi makhada lehen khibani haibasi kauroidabani khul asigi khunja pumna mak tangkhulgi ipa ipusing na thamlamba lam asida guest oina lebani nakhoina hauji leriba phibam asi phangpham thokpa hakna te haibasi khangadabani hari amaramda tangkhulgi miyamna nungshi channel leminaba ngamnaba angamba thakta lakpani adubu Sangkai khulgi khunja singna matam leiba khibekta kai hoba amati hingsa gi thawung sing chatharaga lakli masida sunatana tangkhulgi micham kunma thoi fazanduna hostage amagum thambagi thawung chaw yaw phawba chatharakli mawramaduna aikhoi gi sengnaba lamdam asida logi wangmada thabak tawba amati tamthiba makhagi miyusing amata leiba yaroi khudakta Sangkai khulgi miyamna wafam asi thadoklaga mafam asi thadoklaga chakhigedabani haina chirolasina makhatana khangalakli India ki state singda PMJSY gi phase 1 kakhrabasu state ki oina lupa crore chanipanga kuntrama pangi ayaba pirakle haina chief minister na phongdokrai ngasi jata ki batarani thoi suba Manipur Legislative Assembly gi tare suba session gi ayuki mifamda demand for 20 community amade rural development gi apunba senfam lupa Taramari Henbegi demand discussion the opposition MLA TH Lokesona demand asida disapprove policy kat thagalakiba amadi policy kat adubo handopinaba house handopinaba department asigi council minister gi charge puriba chief minister Y Khemchana haikibada Lambi thong semaga mari lenana flagship program A oiriba PMJSY phase 1 gi scheme asina Chuchampur Lambi kilometer chamri shangba saruk asi English ngani kolumdagi me humdagi thoklakhiba irang mamangda contractors sinda angamba thakta sukhi adobu irang namaram oiraga contractors singi thabak shunaba thamba machinery sing amangata thokiba sing adu center na khangan khidabadagi center na Jharkhand yaudana India gi state sing da chatna khidraba PMJSY gi phase 1 adu state asigi oinadi phase 1 gi oina lupa crore chamri ga kuntramapan gi ayaba pire haina phongdokrai Congress के MLA के रंजिता demand number 6 transport department की demand policy cut amadi disapproval handopinaba department asigi concern minister oriba chief minister na phongdoladuna state asigi scrapping project asi Ministry of Road Transport na hierarchy matung inna tawnab honagani adobo scrapping project asigi mapan gi company lakning dabadagi mawung amalairi masi Triple P model da tawgada bathabangni state asida nongma kangnana gari gi masing hengalakliba asigi yenglaga masagi garage laitaba gari leibagi matangda su yengshilagani state asida public transport hena fagana ba PM jet bus service su athubada hounaba thorang tawri haiki mitok khandok triphawa census tawba yaroi hari Manipur da leriba miyam pumnamaki yaifa thorangi damak census pangthokpada kanana su pamdawa amasung yetpalaite tawbatabu hauzik oriba Manipur gi law and order gi fibam IDP singi issue kanglo phurup singi chathok chasin yadriba national highway singda free movement yadriba maru oina illegal influx mayam amagi achauba issue leiringai da census tawhanaba tahana tawshilakpa asi Manipur miyam na yaba ngamloi haina All Manipur Youth Protection Committee gi secretary General T.S. Samendro na khuriyepiduna thadorakpa choramana hari Cherola sina makhatana hai thawang asina irang leiriba Manipur da amukka hena tangdulei tadaba matam sangna hana suna hanaba machak ama oigini haina miyamda thamjari thawang asima yamna marok leiba manung amasung mapangi thausil thorang amaga lonana mitop singbu legalize tawhanaba upai ama thirakpani haina miyamna lawi Manipur gi miyamna lawriba kholaw asing ngasing arang dagi nate matam sangna lawraklaba Manipur da matam sangna laminaraklaba homin kaminarakpa phuruk kanglup punamaki interest tani haibasi ngasisu nohongna miyamda ningsingjari hairi Pakistan na drone sizinaduna thadarapa heroin kg ani security force na fagalei Zamugi international border da nakna laiba mafam amada Pakistan lamdagi drone sizinaduna thadarakpa lupa koti tarani thoiromgi mamal oigadaba heroin kilogram ani security force na fagale hari
Potlamsing adu border mayada leiba Bahadurpura village mayada leiba labuk amadagi Jammu Police amasung Border Security Force BSF ki apunba kangbu amana phangkibani. Potlamsing adu drone sizinaduna thadarakadaure habegi aronba paw phamudagi Security Force singna mekopna hom singna senaduna phagatpa ngamkibani hari. Arobada maruba paw amuka hana pizari. Ngasi phangkiba Legislative Assembly session da tongan-tongamba demand tara pass tawkhrai. Lamdam ama mapung fana chawkhalaba matam khaktada furuk ki khenaba laitana himinaba ngamgani haina governor na phangdorakli. Sangkai khulgi khunja sing athubada khul thadoktuna chatkigadabani haina Voice of Nagayun aroiba warning pikhrai. Matang asida loyalam E-PAO na namitangi pau bibil lezare tabili bakutimapu amuka hina kurumjani.